Wildlife Management and Rescue Technique haibasida yumpham oiraga nongmagi oiba awareness program ama Jiribam da pangthokre. Awareness program adu District Forest Division na sinduna Jiribam gi Lalpani Bazar da chatakhibani. Thoramadu saruk yakibi DFO Elangbam Nirmala na haikibada district ase lamlaki sa uchek sing marang kaina phangba district amani miyamna lamlaki sa uchek kaya rescue tawduna Jiribam Forest Division da sinarakhibasu leikre. Adubu miyoi kharadi lamlaki sa uchek sing hatuna chaba yauri asigumba thawong asi thingnaba amadi makhoibu wakhal tahannabagi pandamda awareness program asi pangthokpani kanagomba miyoi amana lamlaki sa uchek hatuna chaba amadi yonba tarabadi Wildlife Protection Act ki makhada ahakpa chairak phangba yai haikhi Thoramadu the Peoples for Animals Manipur gi volunteers singna lamlak ki sa uchek singna yumlak te changsilakpa matamda karamna rescue tawgani haibagi matangda demonstration tawduna miyam da khanghanki Thoramadu da Honorary Wildlife Warden H. Razen, Veterinary Hospital Jiribam gi Deputy Director Dr. H. Usarani, District Hospital gi DIO Dr. Sedif Deb, People for Animals Manipur gi Managing Trustee Jiribam Bishwazit Yauna, Indian Red Cross Jiribam Branch, Friendly Environmental Warriors ki members sing amadi tongan ba miyoi kayana saruk yaki. Yun bayate, cha bayate, yun batarabadi of Wildlife Protection Act. Yana sati ba penalties. Chahi mga paubada jail da thambaya ba rupalising yang kay kun mga adugi changda fine thibaya chances na manusulay ba. Yang toina thingnabi ba slow loris kumba. Kumba kasi sa duwan da ching. Kumba da ching ba sa nang wese karigumba. Mi na paru ba na traga charu ba na traga yun ba thingna gadi. Moise bail ba non-bailable oina